Ngasigi phongkhiba tongan-tonganba pausising amadi social mediadagi lawhachaba pausingi update pijari ahanbada maruoiba pau. ZUF ki lanmisingna kuki gi popi thaba mioisingda kapsinkhibagi video sing viral oirakpaga loinana ZUF na aroiba oina kuki singda warning tawrakare. Military junta na Myanmar gi Nawe Tame village da PDF ki camp ama thugaiba aduda Churachandpur dagi kuki ama asokpa aizol da purakpa laikanaba ngamdana laikidre hairi. Arambai Tengol gi Lusingpur koronganba khumanda NRC illegal immigrant amadi peace ki matangda kuki Human Rights Council na response tawrakre. Tawrakliba response asida Arambai Tengol gi Lusingpur koronganba khumanna pikhiba paukhum singa loinana Manipur ki irangda India government yawi makhoi ki lilani Kashmir thugaibagumna Manipur thugainaba India government na silakpani haina MP Bimol na phongdokre. Manipur kahelloi hairabadi maiteina Big Brothers ki role loba tangai fade haina Waikem Chan na phongdokre. January 13 da kauriba su group ki meeting na BJP ki MLA sing kaubagi matam nauna lepkodori lengak ama sembada kuki MLA sing yauhounaba MSA na su group ta akanba pressure pire. Namthaki punsi amada hinglamle haina Merikom na phongdorakli MSA na Manipur da popular government ama thamnaba lambi ani thokna poram yatpa hokre. Manipur ki crisis asina India gi oina su amuke hena charangnaba oheli haina economist na phongdokre. BDF singi demand pitok trabadi Manipur da amukta thokidriba maihau langpok thokpa yaba khongjang changsilagani haina association na phongdokre. IED gi attack thingnanaba Amit Shah na National IED data system launch tokre. Sel khara piraga mibu leiraga lusingba oigani haina thorakpasing asina lamdam asi kangkhong chahelle haina MP Bimol na phongdorakli miyamna irangi chaitheng nangliba marak asida political drama chanarakpasi nungaitaba phawi haina Maheshwar na phongdokre. Myanmar gi Ghost town ama oiriba Papuda ngarang mikhal pangthokre. Trump na Greenland ki mioi amamamda $1 amamam pige haikre. Hauzik pausing amuk sandona pijari ZUF ki lanmi singna kuki gi popi thaba mioi singda nongmai kapsin kibagi video sing viral oirakhibaga loinana kuki singda naga gi ZUF ki force singna akanba aroiba warning tawrakli. Sada Hills ki area da lairiba Charoi Pangdongba haina sukhangnariba mafam asi Jaliangrong Inpui naga gi lamni masida naga gi ipa ipu singna matam kayagi mamangdagi ingkhol koiduna amadi mana masing thaduna lakhiba mafam asida kuki khulai paiba singna force tawduna makhoigi lamni haina popi thajilakpa amadi nagagi ayaba amata yaudana kuki na tawningba pangtok torakpadagi kuki khulai paiba singda ZUF na attack tawkhibani aduga amaromda kuki khulai paiba kharana social media da kuki gi lamni nagagi lam natte haikhiba adu athuba matamda handokadabani natrabadi popi yanthatpa khakta natana kuki gi auba popi thaba miyoi singdasu khut tharagani masi hana kayarak warning tawgibasu leire makha tarakpadadi afaba oiraroi haina aroiba oina akanba wafam thamlakli. Makatakpa Myanmar gi update military junta na PDF ki camp ama thugaikre hairiba mafam asi Nawe Tame village Sin Phuyu Kuyun Salin Township Megwe region asida noma kangdana military junta na rebel singbu takthokpa hokre camp sing thugairiba asida khut thabada Churachandpur dagi kuki ama Burma sokpadagi aizolda purakpada laikanaba ngamdana laikhidre hairi laikhidraba kuki asigi maming James Rollman Sang kouba kuki ni hairi. Arambai Tengol gi Lusingpur koronganba khuman gi NRC illegal immigrant amadi peace ki matangda kuki Human Rights Council na response tawrakre. Masigi makha tarakpada Arambai Tengol gi Lusingpur koronganba khuman na asumna update piri. They claim themselves to be indigenous people. Why are they afraid of NRC? Haikibaga loinana irei pak ifuruk ki damak emotion yaudrabadi mai pak loi adubu thabakti diplomatic way da tawgadabani si khangdana pangang ngangbana kaidawni yeknaba singkhini haina asumna update piri.
Manipurda hojik thokliba irang asi India government ki khut yawi irang asi makhoina sanaba lilani Kashmir thugaiba adugumna Manipur su thugainaba silakpani haiba miyam punna khangminaba mathok tai haina Imphal Sagolban ingudum laikaida Sagolban Block Congress Committee na sinduna pangthokiba nomagi oiba political conference ta Lok Sabha gi MP Dr. Angomcha Bimol Akoi Jamna phongdokre mahangna makhata na haikibada Manipurda thokliba irang asida miyamna kukida loina taisinduna leibagi mahuta masing yamlaba central forcing asi leina matau karamna nongmai kapsilakliba haibasi hangba mathau tai India lengakna state asida law chalaibagi mahuta makhoigi aningba apamba thabak oina pangthoktuna leire hojik Manipurda bhut sanaribasi India government ani makhoina Kashmir thugaiba adugum Manipur su thugainaba silakpani Kashmir thugaibada yaukhiba miyoi singna Manipurda sasan tauribani BJP ga India government kana sanaba lila ngaktani irang thoktringaida yamlaba central force leina karidagi irang lakhibano haina hangladuna India government ki asigumba thausil asina Manipur asi ngasidi law leitaba state amagum leiri India gi achauba state singi miyoi singna center gi lucingba oiriba asigumna Manipur masasu center gi lucingba oiduna asoiba sing sumthoknaba khonaba changi Delhi na haibada GG satpana mina uchitloi get gat leiba leader mathok tai loinana sel tinghandana bot kahalaba matamda ta awonba Manipur ama soidana lakani center da Manipur gi damak asumba phangnaba ngangba ngamba lusingba mathok tai haiki amaronda Manipur asi hojik kari phibamda leiri haiba khanglakpa matamda miyam pumnamak saungnarakani shanti oina leiba ngamloi hojik relief camp singda leiriba miyam gi awaba yengba ngamde miyamna su hangadaba wahang hangde kuki pumnamakti yeknaba nate leite Manipur thugaiba pamba kuki kharagi mayokta leibani haina phongdokhi Manipur kahelloi hairabadi lamdam asida khundaminariba puru khudingmak amaga nungsi chanana laiminaba changi amadi masida majority oiriba maiteina big brothers ki role lauba tai haina singjamai kendri gi MLA yumnam khemchan na phongdokre MLA Y khemchan na India gi ahanba oina traditional taekwondo fifth dan black belt phanglakpada mahakpu kendra asigi miyamna singjamai chingamaka ibudo luwang pokpa lampakta taramna okpagi thoramda MLA na mathagi wafam asi phongdokhibani Y khemchana makhatana phongdokpada Manipurda shanti puraknaba honaba natana irang asigi solution leiroi shanti puraknaba honabada amaga changnaba ngamdana leiriba asi wari saraga sangdainabagi mathau tai aikoigi marakta nungsinadaba leiriba makhai aikoisu kangpokpi lanba ngamloi aduga kukisu tampakta lakpa ngamloi phibam asida asum laigani maram asina solution ama puraknaba aikoi puna honaminasi maruina lamdam asida khundaminariba puru kudingmak nungsi chanana leminaraba matamda Manipur kanana su thugaiba ngamloi haiba wafam thamki sahi amamuki mamangda shanti purakpagi wa hek haudoklubaga madugi mayokta lauksilakhiba thorang chatharami adubu haujikti khara fare matam amada mahakna shanti purakpa natana warisin leiroi amadi kuki loinamak phataba nate hairubagi damak aingonda lauksilakhiba leikhi adubu matamgi matungi na haujikti shanti khara makai lakpa haure haiba wafam thamki mahakna makha taraduna singjamai miyamgi achumba mentality asi leiramdarbadi mahak bot karamloi mahak botchu leplamloi atai kendragi oinadi selna thong charaga bot lepnabagi wari tai adubu singjamai kendragi oinadi thabak toba misakta bot pibagi mentality asimak chauthokchaba phawi matam amada singjamai kendragi miut oiramba ai tompok kendra asigi fajana thabak tawrami masina maram oiraga mahaki macha tam taret lak bot karibani haiba wafam thamladuna singjamai kendragi miyamge wakhalon asimak thagat ningai ni haiki Kuki Jogi MLA Singh Civil Society Organization Singi Mihu Ching Lakliba January 13 da punna wakana naba suspension of operation suda yauriba laloba singna kauriba mifam asida longrakpa warep adugi matung ina BJP gi central leader singna Guwahati da BJP gi MLA Singh kaubagi matam nauna leblakpa yai haina
ꯐꯣꯡꯗꯣꯛꯂꯛꯂꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯥꯏꯁꯤꯟꯅꯕ ꯌꯥꯔꯣꯏꯗꯕ ꯃꯌꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯇꯞꯅ ꯀꯣꯝꯊꯣꯔꯛꯇꯨꯅ ꯃꯩꯇꯩꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯀꯨꯀꯤ ꯄꯨꯝꯅꯃꯛꯄꯨ ꯌꯦꯛꯅꯕ ꯅꯠꯇꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄ ꯂꯩꯈ꯭ꯔꯦ ꯍꯟꯗꯛꯇ ꯀꯣꯀꯣꯃꯤꯅ ꯏꯝꯐꯥꯜ ꯑꯁꯤ ꯀꯨꯀꯤ ꯖꯣꯠꯁꯤꯡꯒꯤ ꯑꯀꯤꯕ ꯂꯩꯇꯅ ꯆꯪꯂꯛꯄ ꯌꯥꯔꯦ ꯑꯣꯄꯟ ꯑꯣꯏꯔꯦ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡꯄꯣꯔꯦꯜ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟ ꯃꯁꯥꯃꯛꯅꯁꯨ ꯀꯨꯀꯤ ꯖꯣꯕ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯃꯩꯇꯩꯁꯤꯡꯒꯤ ꯌꯦꯛꯅꯕ ꯂꯣꯏꯅꯃꯛ ꯅꯠꯇꯦ ꯃꯄꯥꯟꯗꯒꯤ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯆꯪꯂꯛꯂꯒ ꯏꯁꯇꯦꯠ ꯑꯁꯤꯗ ꯂꯩꯁꯤꯟꯗꯨꯅ ꯃꯤꯁꯤꯡ ꯌꯥꯝꯖꯗꯕ ꯃꯅꯤꯄꯨꯔꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯗ ꯆꯥꯎꯅ ꯁꯣꯛꯍꯜꯂꯛꯄ ꯀꯥꯡꯕꯨ ꯑꯗꯨ ꯈꯛꯇꯅꯤ ꯃꯈꯣꯏ ꯅꯠꯇꯅ ꯑꯇꯩꯗꯤ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕꯗ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯀꯣꯀꯣꯃꯤ ꯑꯃꯁꯨꯡ ꯐꯣꯛꯁꯅꯁꯨ ꯀꯨꯀꯤ ꯄꯨꯝꯅꯃꯛꯄꯨ ꯌꯦꯛꯅꯕꯅꯤ ꯍꯥꯏꯅ ꯂꯧꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯃꯩꯇꯩ ꯑꯁꯤ ꯑꯁꯨꯝ ꯌꯦꯛꯅꯕ ꯑꯃꯗꯧꯅ ꯂꯧꯔꯤꯕꯁꯤ ꯇꯣꯛꯍꯟꯅꯕ ꯂꯣꯟꯅ ꯑꯃꯁꯨꯡ ꯐꯣꯡꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯃꯩꯇꯩꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯒ ꯀꯨꯀꯤ ꯖꯣꯕ ꯀꯥꯎꯟꯁꯤꯜꯅ ꯀꯔꯤꯒꯤꯗꯃꯛꯇ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯃꯛ MSAꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯨ ꯇꯧꯅꯔꯤꯕ ꯀꯥꯡꯕꯨꯅ ꯀꯔꯤꯒꯤ ꯍꯥꯏꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯄ꯭ꯔꯦꯁꯔ ꯌꯥꯝꯅ ꯀꯟꯅ ꯂꯩꯕ ꯃꯔꯝꯅ ꯖꯅꯋꯥꯔꯤ 19ꯒꯤ ꯃꯤꯐꯝ ꯑꯁꯤ ꯀꯨꯀꯤ ꯖꯣꯠꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯑꯣꯏꯒꯗꯧꯔꯤ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯌꯥꯎꯔꯣꯏ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯔꯛꯂꯒꯗꯤ ꯃꯈꯣꯏꯒ ꯁꯦꯟꯇꯔꯒꯒꯤ ꯃꯔꯛꯇꯁꯨ ꯃꯔꯤ ꯐꯠꯂꯛꯇꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯃꯥꯡꯖꯧꯅꯅ ꯆꯦꯛꯁꯤꯟꯋꯥ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯂꯣꯏꯅꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯍꯥꯎꯁ ꯗꯤꯖꯣꯜꯕ ꯇꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯌꯥꯗꯕꯒꯤ ꯐꯤꯚꯝ ꯑꯃ ꯃꯥꯌꯣꯛꯅꯔꯤ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟ ꯍꯥꯏꯕꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 352(1)ꯒꯤ ꯃꯈꯥꯗ ꯆꯍꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯊꯝꯕ ꯌꯥꯗꯦ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯍꯥꯎꯁ ꯗꯤꯖꯣꯜꯕ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯃꯈꯥ ꯁꯥꯡꯊꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯃꯥꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯄ ꯇꯥꯕꯅꯤ ꯏꯟꯗꯤꯌꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯁꯤꯡꯅꯕ ꯂꯥꯛꯄ ꯌꯦꯛꯅꯕꯅ ꯂꯥꯟꯗꯥꯔꯛꯄ ꯂꯂꯧꯕꯁꯤꯡꯒꯤ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯃꯛꯇꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯅꯠꯇ꯭ꯔꯤ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯃꯁꯥꯃꯛꯅꯁꯨ ꯁ꯭ꯇꯦꯠꯀꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯒꯠꯂꯦ ꯍꯥꯏꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯏꯃꯥꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯂꯒ ꯍꯥꯎꯁ ꯀꯝꯗꯧꯅ ꯃꯨꯊꯠꯀꯗꯧꯔꯤꯕꯅꯣ ꯃꯔꯝ ꯑꯁꯤ ꯌꯦꯡꯂꯒ ꯇꯨꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯊꯝꯕ ꯄꯥꯝꯂꯦ ꯍꯥꯏꯕꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯏꯪꯒꯤꯠ ꯄꯤꯔꯒ ꯂꯩꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯨꯀꯤ ꯖꯣꯠꯁꯤꯡꯅ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕ ꯌꯥꯎꯕ ꯅꯠꯇ꯭ꯔꯒ ꯌꯥꯎꯗꯕ ꯌꯦꯡꯗꯅ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯕ ꯌꯥꯏ ꯍꯥꯏꯅꯔꯤ ꯃꯃꯤꯡ ꯂꯩꯔꯕꯤ ꯕꯣꯛꯁꯔ MC ꯃꯦꯔꯤ ꯀꯣꯝꯅ ꯑꯍꯥꯟꯕꯒꯤ ꯃꯄꯨꯔꯣꯏꯕ ꯈꯥꯏꯅꯈꯤꯕꯒꯤ ꯃꯔꯝ ꯄꯤꯔꯗꯨꯅ ꯁꯥꯡꯂꯕ ꯆꯍꯤ 10 ꯔꯣꯝ ꯑꯁꯤ ꯅꯝꯊꯥꯛꯀꯤ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ರೆ ꯇꯔꯨꯔꯛ ꯋꯥꯔꯜꯗ ꯆꯦꯝꯄꯤꯌꯟ ꯑꯣꯏꯈꯤꯕꯒ ꯂꯣꯏꯅꯅ ꯑꯣꯂꯤꯝꯄꯤꯛꯁ ꯒꯦꯝꯁꯇ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯐꯪꯈ꯭ꯔꯕꯤ ꯃꯦꯔꯤ ꯀꯣꯝꯅ ꯏꯟꯗꯤꯌꯥ ꯇꯨꯗꯦꯗ ꯄꯤꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯁꯨꯡ ꯃꯤꯗꯤꯌꯥ ꯔꯤꯄꯣꯔꯠꯁꯤꯡꯗ ꯃꯍꯥꯛꯄꯨ ꯑꯔꯥꯟꯕ ꯇꯥꯍꯟꯕꯒꯤ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯂꯛꯄꯗꯒꯤ ꯑꯍꯥꯟꯕꯒꯤ ꯃꯄꯨꯔꯣꯏꯕꯒ ꯈꯥꯏꯅꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯇꯉꯥꯏꯐꯗꯅ ꯁꯦꯡꯗꯣꯛꯇꯕ ꯌꯥꯗꯕꯗꯒꯤ ꯁꯦꯡꯗꯣꯔꯛꯄꯅꯤ ꯍꯥꯏꯔꯤ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯃꯥ ꯑꯣꯏꯔꯕꯤ ꯃꯁꯥꯒꯤ ꯆꯍꯤ 94 ꯔꯣꯝ ꯁꯨꯔꯕꯤ ꯃꯦꯔꯤ ꯀꯣꯝꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯆꯍꯤ 10 ꯍꯦꯟꯅ ꯑꯣꯟꯂꯔ ꯀꯣꯝꯒ ꯌꯨꯝꯕꯥꯟꯃꯤꯟꯅꯔꯛꯂꯕ ꯃꯇꯨꯡꯗ ꯀꯨꯝꯖꯥ 2012ꯗꯒꯤ ꯇꯣꯈꯥꯏ ꯂꯩꯅꯔꯛꯈꯤ ꯀꯨꯝꯖꯥ 2012ꯒꯤ ꯀꯃꯟꯋꯦꯜꯊ ꯒꯦꯝꯁ ꯃꯥꯡꯑꯣꯏꯅꯅ ꯍꯛꯆꯥꯡꯗ ꯑꯁꯣꯛꯄ ꯌꯥꯎꯕꯗꯒꯤ ꯊꯥ ꯈꯔ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯄ ꯉꯝꯗꯅ ꯂꯩꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯝꯊꯥꯛꯀꯤ ꯄꯨꯟꯁꯤ ꯑꯃꯗ ꯃꯇꯝ ꯁꯥꯡꯅ ꯍꯤꯡꯂꯝꯂꯦ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯂꯛꯈꯤ ꯃꯄꯨꯔꯣꯏꯕꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯍꯜꯂꯝꯕ ꯇꯧꯗꯅ ꯂꯟ ꯊꯨꯝ ꯀꯌꯥꯃꯔꯨꯝ ꯕꯟꯙꯥꯟ ꯊꯝꯂꯝꯕꯒ ꯂꯣꯏꯅꯅ ꯏꯪꯈꯣꯜꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯤꯡꯗ ꯑꯣꯟꯁꯤꯜꯂꯝꯈꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯤꯑꯣꯏ ꯈꯔꯗꯒꯤ ꯄꯨꯔꯨꯕ ꯁꯦꯜ ꯁꯤꯡꯗꯣꯛꯇꯕ ꯃꯔꯝꯅ ꯃꯁꯥꯒꯤ ꯂꯝ ꯐꯥꯎꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯅꯝꯗꯨꯅ ꯃꯨꯟꯈꯤ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯈꯤ ꯑꯗꯨꯕꯨ ꯑꯣꯟꯂꯔꯅꯗꯤ ꯃꯦꯔꯤ ꯀꯣꯝꯒꯤ ꯋꯥꯐꯝ ꯑꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ ꯍꯥꯏꯅ ꯁꯦꯡꯗꯣꯛꯂꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛꯅ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯔꯨꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯛꯂꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯂꯒꯁꯨ ꯏꯔꯥꯡ ꯃꯥꯌꯣꯛꯅꯔꯤꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯇ ꯕꯤꯖꯦꯄꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯑꯅꯧꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯊꯝꯕ ꯌꯥꯅꯕꯒꯤ ꯇ꯭ꯔꯦꯛ ꯑꯅꯤ ꯊꯣꯛꯅ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯕꯒꯤ ꯊꯕꯛ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯇ ꯁꯤꯟꯅꯗꯨꯅ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯇ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯅꯕꯒꯤ ꯊꯕꯛ ꯑꯁꯤ MSAꯒꯤ ꯅꯣꯔꯊ ꯏꯁꯠ ꯑꯦꯗꯚꯥꯏꯖꯔ AK ꯃꯤꯁ꯭ꯔꯥꯗ ꯁꯤꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯨꯀꯤ ꯖꯣꯕ ꯐꯨꯔꯨꯞꯇꯒꯤ ꯀꯥꯔꯛꯈꯤꯕ
MLA singa wari sanaba hauragani aduga masigi matung tarakpada maitegi MLA singa su unaduna Manipurda anoba popular government ama athubada semnabagi damak honagani hairi source asina makatan hai mamang sahigi December thada AK Misra mayai tangbal loduna kuki amasung maitai community singi civil society organization singi mihut singa New Delhi da wari sanaki masigi matung tarakpada Tha asigi tara mangada New Delhi da Kuki Jo community gi MLA singa ani suba oina wari sanaragane hairi mamangda maitai amasung Kuki civil society organization singi mihut singa sanakiba wari adugi marik sumba decision sing confirm oiba ngamdrabasu official amana TV channel amada phongdokkibada Kuki Jo organization amadi home ministry gi official singi marakta yanaba puraknabagi consensus oiba wafam sing thamkibaga loinana Manipurda anoba sarkar ama semba gi mayolda kumna khanaki hairi official aduna makha taraduna Manipur sarkar semdringai mangoinana maitei amasung Kuki MLA punna phaminaba haibasi araiba wafam nate adubu ministry asina local lagliba khongthang asi community anigi MLA sing punna phaminna handuna common consensus oiba decision ama soidana lorakani haibagi thajaba sing thamli hairi mifam aduda yamna mayek sengna khangkhibadi Kuki Jo council gi luchingba singna home ministry da makoigi political rights sing protect tongnaba wafam asidi chumle amromda Kuki Jo leader singna agency singda phongdok lambadi aikoi haujik lan thokli aikoi haibadi Kuki Jo miyamda justice phangdana lairi aduga mifam aduda agreement settlement amasung understanding purakhiba laite makoina Pamliba right full political experience sing phangba laitri TV channel amada Delhi Maidai Coordinating Committee DMCC ki convener Dr. Seram Rosesna phongdokibada tongan ba Maidai gi civil society ki group singa loinana home ministry gi official singa round keyarak wari chanaba laikre chanakiba wari sing aduda home ministry gi official singda community anigi miyoi singna punna laiminaba yabagi step sing baikhat piu haibagi wapam sing so thamki Matam changna India gi awang nongpok thangba chidaida lairiba Manipur state ta thokliba irang asina center gi BJP lengak ta chawna crack chatpagi maiwan amada purakpa uri haina da economics na report tawri report asigi matung inna India asimak ethnic line da ani thokna khaidokpagum laiba asina BJP center government ta miyamna thamliba thajaba sing tamna tamna mangsilakli hariba kudam asimak Manipur state ta su phongna hojimak miyamna uba phangle masina takpadi India gi oina chawna yenglakpa matamda India manungda internet disstability leire haiba asi mayak sengle report asina makhatan hai ruling Bharatiya Janata Party BJP gi policy sing asisu maitei amasung Kuki ani gi marakta khaibung tariba asi hojik phawba semjinba ngamde masigi mathakta political gi charang naba leiba amadi Manipurda popular government thamba ngamdaba asina ethnic group singi marakta tension wangkalakpa amadi lining laison gi khenaba leiba sing asisu achobo maram ama oiri Manipurda central Government na president role thamlabasu tangdu leitaba puraknabagi lambi sing uba phangdari Manipurda thokliba irang asimak Hindu Maitai community amasung Christian Kuki population singa thokpa maramna India gi oina yenglakasu hojik internet security crisis oina hojik India da Hindu amasung Christian dharma chatnariba singi marakta chauna ukhatnariba sing thokli hariba irang sing asina sogalaba community sing BJP na luchingba government asina ningthina handle toba haitabagini haina maral sibaga loinana warning sign kaya marum uba phanglabasu mangjawnana government asina preventive measurement sing lokotpa ngamdana lairi hariba phibam asi Rice group singna official singna matam chana action lokotpa ngamdaba amadi makoigi capacity da thabak tawba ngamdabana crisis asi nongma gi sathiba hengalakli hairi Manipur gi oina yenglakadi irang asina mayumakai mangan tahan kibadagi relief camp ta lairiba displaced family sing asi yamna wana nongmagi allowance haibadi lupa marifu mari khak lenga ki matenga loinana yamna wana leli aduga Kuki community singna irang asida makoigi oiba semi autonomous administrative arrangement ama thambinaba tawriba demand asi mamang thakta palamba government na makoigi security justice amasung political protection pibidi haina maral siduna lakli
Village Defense Force BDF singna makhoigi khusuman hengat halo haibagi demand yauna tongan ba demand sing taladuna democratic oina sangsilliba khongjang asi fawba da lengangna demand asi pithoktrabadi Manipurda amukta thokidriba mong mayau langpok thokpa yaba khongjang sangsingani haina Kaching District BDF Welfare Association gi General Secretary Organization Jiten Moirang themna phongdorakli Manipur gi district 13 ta leiriba BDF singna taliba demand sing lagliba tha asigi 15 fawbugi manungda Tabakta ontho haiduna Kaching District BDF Welfare Association sinduna hianglam wabagai lamkhai ima kaithelda wakan mifam da saruk yaraduna mathaki wafam asi Jitenna phondokhibane mahana makhata na hai Kaching District asi red zone area ni aduna police force sing VIP sing traffic control sing yauna yamna maru oiba mafam singda ayuk nungthil nungju nungsa khaktana mathau tawduna lakhibane chawkraba ngak chenbagi tawdang sing asi lengak asina ubidana ngasi fawba leirakli BTF singna taliba demand sing asi January 15 fawbagi manungda pidaba tarabadi Manipurda amukta thokhidriba mawongda March rally ama tang 13 da silakpa matamda maduda tholakpa afafatagi daida khudingmak lengak asina pugadabani haiki Improvised Explosive Device IED na pirakpa saitheng ngakthoknabagi pandamda Union Home Minister Amit Shahana National IED Data Management System launch tawkhre National Security Guard NHG na sengotpa system asigi matengna India gi tongan mafamda terrorist singna IED sizinaduna attack chatharakpa thingnabagi thaurang lokhotgadawri hojik phawbagi oina IED pokhai khibaga mari lenaba report sing tongan ba state police unit amasung central agency singi khutta Soina Lady Anoba platform asina information pumnamak mapung phana phanghannabaga loinana IED pokhaikraba matungda lokotpa yaba thabak thoram sing mapung phana paikhatpa ngamlagani terrorist singna IED sizinaduna attack chatharakpagi matangda tongan ba investigating agency sing state anti terrorist squad amadi Federal Agency Singa Kuchamnaduna Thabak Tawinabada Kudung Charagani Union Home Minister Amit Shahana Sahi Asigi March Kuntrama Thoidagi Hauraga Sahi Ahum Chupna Lebaki Mafam Pumnamakta Drug Lana Sijinabagi Thong Muthatnaba Campaign Chathaba Hauragani Hainasu Lauktokrabani New Delhi da Pangthokpa Narco Coordination Center ke Mapan Suba Apex Level Meeting da Mahangna Wafam Asi Lauthokibani Amit Shahana Hai Tungi Miro Kanabagi Pandamda Lengaki Department Kodikmakna Hiramasi Matangda Mapung Phaba Roadmap ama semduna mayai kaba drug sizinabagi thong mapung phana thingnaba thorang lokhatlagani akhanaba thorang asiga mari lainana Union Home Minister na kumja lisingani kunmapal phawba mathau taba thabak sing paikhatnaba Central amadi State Department khudingmakta khanghankhre Miyamgi Lusingba Oige Hairabadi Thamoi Sengba Mathau Tai Sel Piraga Miyambu Leiraga Lusingba Kaya Thorakpana Haujik Lamdam Asi Machet Taraklibani Haina Lok Sabhagi MP Bimol Akoijamna Phongdokre Wafam Asi Imphal West ki Manung Channa Leiba Tabungkhok Awang Leikai Hockey Ground da Under Manipur Hockey Unit Imphal West ki Mityeng Makhada Tabungkhok Welfare Club na Sinduna Numit 10 chupna chatharakpa mangarak suba Let Akoijam Ibomcha Sing Memorial Under 14 Boys and Open Girls Hockey Tournament Lisingani Kun Manga Kun Taruki Sanakiba Final Match Kamari Lenana Wapamasi Atoiba Mitunglengi Warol Piraduna Bimol Akoijamna Phongdokhibani Tournament Aduda Kundrakwam ACG MLA Thoksom Lokesona Thoram Mapu Nambon ACG Hanagi Minister Namirakpam Loken Pasoi ACG Hanagi Minister AK Mirabai Amadi Khangabok ACG Hanagi MLA Okram Ongbi Landoni na athoiba mitunglen sing oina saruk yaki Bimol Akoijamna makhatan hai politics tawbada lairik khara haibadi mathok tai PhD amnatrabasu lecturer oidaba yade haiba leite sel khara pairaga mibu leiraga lusingba oini haina thorakpa sing asina lamdam asi kangkhong chaihale isagi iramdamda changbada athingba piba buffer zone ni hairiba asi karamba India gi constitution da yawi hockey asi lamdam asiga chanaba masana amani lamdam asidagi hockey gi national amadi international sanaroi afawba kaya puthokre India gi atai state singa yengnarubada Manipur da lairiba sanabagi equipment asi yamna ikai ningai ni masana asibu pamjabagi wa honaruraga lamdam asigi mingchat purakpana sanaroi ni mingchat puraklaba matungda makoibu okpana di kanaroi haiba wafam singsu thamki
Irangna maram oiduna miyam kham thengna wariba matam asida charangnaba poknaringai cherek asida political drama chanarakpasi naha ama oina nungaitaba phawi haina RPI athawale National General Secretary Thongnaujam Maheshwarna phongdokre Kaisampata laiba RPI gi office da Achiever of Kaisamthong AC haudoktuna tongan lamda Manipur gi mingchat purakraba kendra asigi miyoi mari taramna oktuna pungning thogatpagi thoramda Maheshwarna mathaki wafam asi phongdokladuna mahakna hai oiriba phibam asida lengak semgadra semloidra haina political drama tawbagi matam natte amaga chinda pawdana duna amadi center gi yaka ngaiduna leibagi mahuta thabak oina uttuna Manipur bu mahusagi phibamda hanjilhanba pami thoronga mari leinana mahakna hai national amadi international gi thakta Manipur gi mingchat puraklaba kendra asigi miyoi singbu pungning thogatuna hena mingchat puraknaba inot hapa oina thorom asi audopani unit personality leiba miyoi sing asi aikhoina thijiludaba amadi nathaiduna thambibagi mami tariba asigi mahuta pungning thogatpiduna hogolakleba naharon singdasu makhoidawna hona ningbagi wakalon poknaba honaminase haike Myanmar da military na ku chatharingai mamangda masagi bank regional government office akoibada leiriba khulsingda supply taunaba pot chai singi store amasung airport phawba leiduna regional hub ama oiramba aduga ngasina military junta amasung rebel singi marakta ngaihak leitana khut thongnabadagi mi leinadraba ghost town ama oina leiraba bapunda anisuba tangkaki mikhal pangthokre mamang sahi 2015 gi December gi aroiba sarukta pangthokiba Myanmar gi hanba tangkaki mikhal adugi matung hariba town asi nomaijing numita anisuba tangkaki mikhal pangthokani haina ruling military government ki maikeidagi lauthokibani adubu hariba town asi mi amata leitabana ghost town ama oina leibana mikhal pangthokpagi wahanthok leitre mafam asida leiriba police station gi walda aikhoina nangi kari mateng panguge haina iraga theli adubu gate adugi manungda background da angangba oiraga angauba masugi scale amasung cross bone yektuna manungda landmine sing plan tawri haina warning tawri Al Jazeera media na chayol kharagi mamangda Bapun town da chatuna yenglubada town aduda kanagumba amata leiramde mafam aduda leiramba karbargi mafamsing amasung yumsing adu maina pumchak chakpa amasung akai atoi kayana pik thallaga leiramba thengnaki mafam aduda general election pangthokiba aduda voter singna vote thadage hairabadi lambidagi kilometer 10 rom kumtharaga leiba tactical command post makhada thadagadabani adubu kanagumba singna hariba mafam aduda makoigi bullet sing ballot sing adu thadage haiba tarabadi landmine natraga bobby trapna singba sing adu lalaga chatpa tabani landmine sing phumba amadi pompi trem na maram oiraga hariba mafam aduda haujik sahi 2013 dagi government na soldier Chanipan hena seize tawraga laikibani Myanmar da haujik chathariba civil war asina maram oiraga lebak asigi voter million ahum makhai romdi mayum makai thadoklaga senkhibana vote thadaba phangloi namduna lanjena hankraba mising adu haujik jungle gi mafam kayada yamna wana changjapam loduna lainari hairi US ki President Donald Trump na malemgi miyambu angakpa pokhanba yaba thaurang kaya leptana lokhatlakli tongan ba polam singdagi loba tarif hengat hankibaga loinana visa gi kanglon semdokhiba amasung Venezuela gi President Nicolas Maduro phajinduna pauchi singi maru oiba pau ohenki khwaidagi ikon konba oina Greenland loksinaba thaurang ama lokhatlakli thaurang asigi charuk ama oina Greenland da leiriba miyoi 1938 pu leibagi wafam phawa phongdorakle rights ki report amagi matung ina Greenland gi miyoi amamamda dollar lising taradagi dollar lakh ama phawa pinaba thaurang tawkhre thaurang asigi makada US na dollar billion taruk sading tawnaba sem sare hairi Greenland gi Prime Minister Jens Frederick Nelson di Trump ki thaurang asi angawbagi matawni haina phongdokre Greenland da leiriba miyambu selfie leiba yaba pochak ama oina uribasi ngakningai oi haina mahakna social media da thagalakpa warol amada hairi chairak asida France, Germany, Italy, Poland, Spain amasung Denmark na punna thadorokpa warol amada United States pu Greenland gi mathakta karigumba amata lokhalak tanaba kanghanki United Kingdom
France, Germany, Italy, Poland, Spain amasung Denmark ki luchingbasingnasу Greenland gi maraibak lepagi warep asi Denmark amasung Greenland da leiriba miyamna lawjagadabani haina phongdoraki jairak asida US President Donald Trump na Greenland da landanabagi thorang lokholakpa hauro haina khangankibada US ki makok thongba military command na yakhidre source amana palladuna Daily Mail na hai Donald Trump na Joint Special Operation Command JSO sinda Greenland loksinabagi thorang khanghanki adubu Joint Chief of Staff nadi International Law gi mayokta leiba maramna thorang asi US Congress ki ayaba lawdrabadi thorang asi lokhotpa kudong charoi haina phongdoki pambai ama natraga ama tawduna Greenland loksinaba honagadabani ngamni haina Trumpna Denmark ta akanba wafam thanggraba matung karigumba America na Greenland loksilabadi Russia natraga China na soidana loksinkiba yai hiramasi gi matangda international law gi thoidokna mathau tade America miyamgi yaifanabagi damak Greenland loksinaba thorang lokolakpani haina mahakna phongdoki loinana Denmark nadi Trump ki wafam asi haksinna lawbaga loinana Greenland ngak senabagi matangda matik chaba section thorang lokhotle haina phongdoki Makha tarakpa pauda editor kalamda aiba motum santi sagolban maino lairakna asumna hairi kuki sing asi henmankhre kuki MLA sing asi lamhen tu henba kuki laloba singi makhada laikhrabara lebak sida khundaminariba phurup singi mihut oiriba singna MLA singi wahanto khangdribasi karigino apunbagi moina yengjarakpada mihut matik chadabana maram oiraga laibak asi waribani miyoiba ama oina hingbada isa isagi loksing puthoktuna isagi warep lawjaba ngamdraba miyoidi taibang miyoiba natte laingak ama haibasi imung amaga chap manai imungda leiriba miyoisingna thakha masak khangna thaksi khasi nairabadi ingna chingna panba imung oiri adugumna laingak paiduna ngak seliba mihut singi sakti mafam matam chana sijin nadrabadi lebak kangkhong chaigani ahoba leirabadi aroiba leibani aroiba matamda kari lakadage haibasi aikoi kudingmakna khanthapam thoi matang asida mangda tariba ngasi fawba loisinba ngamdana leiriba lamdam asigi wathok asi mihut singna miyamgi khanthadabadagini mama leibak amasung miyamgi nungsiba ngamdaba mihut oibana maral leijadaba kaya thawai manghanbire miyamgi wakhan pungning lumna chingsinbibada karigi ima lebak kanba ngamloidage achumbagi damak taibang sembiba mapu ama leiri kauthokpiganu miyoibana ngamdaba leite Technopal district ki molnoi khulda angang singna bom paiduna sanabada pokhairaktuna sokkibagi pau leiri wafam asi tabada angakpa poi miyamnasu phaubiramgani angakpa kukising asibu mi siba bombu yumthongi oina thamlabara haibasi miyamgi wahang oirakli angangsinggi chanapot chanabadagi pokhairakpa oiramba yai hairi police ki inquiry report chumna tawbiyu kukina aranba aine yadaba pumnamak yengduna leiba haibasi angakpa oiri leingaki thabak puriba singna lobu tungoinana thamlaga achumba manghallabadi lebak asi machet tana kaigani achumbana yaifavane kuki gi suda innariba warol Manipur miyam leingaki thopuriba khudingmakna khangdokpiyu gadget asida iriba Bharat leingak Manipur leingak anina sahi tawriba asi ona tainaba tawri sarkarna miyamda pibasu lali mihut singi office procedure khangde lusingba oige hairabadi Indian Constitution yamna pagadabani khangdraga akhangbada hangadabani khang haiba haibasi aikoi pumbabu ojani haibasi mihut singna khak kauganu khangdabana lusingba oibadagi phibam asi yorakhibani haidana ahiba saganu ikaidra mihut oiba haibasi khwaidagi afaba mina oigadabani aikoigidi khwaidagi phattaba mina oiri awonba ama puraktrabadi Tripurada Tripuri sing minority taduna hinglibani asumna aikoi pumnamak wakhal tabayu tungi lambi ngasigi ahalsingna semlamgadabani yaifaminarasi haina aibana khurumjarakli Makha tarakpa aroiba pauda puya mai thakibagi sahi chani maripu 38 suba ningsing kumon thoram pangthokre International Observation Committee on puya mai thaba ikop na sahi khudingi waksingi kunga humdoini panba da pangthoktuna lakpa puya mai thabagi ningsing kumon sahi asigi oinasu ikop na sinduna puya mai thabagi sahi chani maripu 38 suba ningsing kumon thoram waksingi kunga humdoini panba January 13 nomajing numit asida ireipaki ariba konung
Kanglada yamna chamna pangthokre haina ikopki convener press da thadokpa cherol amana hairi cherol asina adungai ngasi dagi hangatna sahi sani marifu tarat mapung pharaba ing lisingama chatret kunmapan waxing ki kulumdoini panba sagolchen numit laibak thiraba numit adugi ayuki numit yungba waton tamlakpa matamda sahi cha kaya malemgi khanongpok asia da ningthau panba ningkha tamba lebak singi marakta tomthin oina thawan michakka loinana maning makha tamna palakiba iramdam kanglaipak asigi isagi asengba iyekna iba puya haina khangnaba khutyi laik sing tumnamak ningthongna konungi khongmi lanmi thaduna singmi tamigi yumthong khudingdagi namduna khonggatlaga kangla utra mamangda pairaga tumna mai thadokibane numit adudagi hauna Cingleibak asigi apunbagi saktam lekha taba haukrabani hairi amaromda tauhaidraba thong adubu phongna singnakhiba amasung ningthaugi mayokta thauna phana lepkhiba matam adugi maichau mainok sing amasung lol mayek loinana nat kanana bokhonakhiba chingmi tamigi miyoi chak kaya busu ningthongna akpa cherak amadi tamthiba Saitheng piduna tumna mangan khibani hairi cherol asin makatana asigumba malemda numit thana laiba makai singmi tami khunaina koba laidaruidaba waksingi kunga humdoini panba lenga ki khutyi lairik sing tumna mai thadokhiba numit asibu ikopna ningsingduna puya mai thakibagi chahi chani mariputra tare suba ningsing toram pangthok sabani lebaki hojik oidiba phibam asina maram oiraga thoram asi yamna chamna laison tinson ga loinana pangthok sabani haina su cha singi mafamda thamlakni